Maphi Komna Settuna social media da Rilamadi video Thagatlibasing Mana Pngba Nupi Ngakta Oiramle Miyamna layang thok haurasi haina KMWO na media da thadorokpa cherol asida hairi Apunbagi saktam kaibe yaroi tungi mirol kansi haiba pandamda leiriba KMWO Manipur gi maikaidagi thamjaninglibadi Manipur da hojik nupi kharna fijet figai setpa Maphi komhallaga nupa sing lang thakpa aduga nupi nupa gi crime ama thoklakpa matamdana nupa sing khaktamak chairak piba yum mai thaba laikai khuldagi tanthokpagi chatnabi ama oirakli Loop asina sohokiba chahi mari mangangi mamangdagi nupi sing fi komna Settuna social media da thagat palep naba khanghan khrabaso hojik lepa laitana loop asibu thawoidabagum mana panglaba mi amagum leiri hairakli kariguma makha tana chatharakpa tarabadi mana panglaba thawoina tasinadriba nupi sing miyamna paratambi baga loinana layang thokhonaba hotnarasi hairakli maduna tragak inkhatlagliba nupi nupa kayagi punsida lana chatkhiba yabagi oithokpal lei hairaduna afawa mama ama hidak tawge thibada phanglaroi dra chingnaba poklakle malemgi miyamna lamdamsigi kanglai chanura amabu ikai khumnaramba kaya adu ngasidi nupi khara sina maram oiraga isingda tawbat kausing amagum uraknabagi machak oihalle hairaduna masi iraipak iramdam asigi mangjabani hana loop asiga wakhal tamina khraba iche ichal kharana handak nauna mahosagum fijet figai selaga video upload tawraklibasisu laibak thibani hairakli haukiba chahi kharagi mamangdagi Manipur da nupi singi fijet ta ohongba yam lagli aduki matik mamal leina ikai khumnaba ngakna cheksinna thamliba nupi gi hakchang kayat machet utuna social media da toina utlakpa maduna maram oiraga wakhal pha thaudabadagi mafam matam naidana lanna khongda khiba laikai dagi club maira paibina phaduna warak watemba kaya thokre Maral leba nupi nupa animak warak lagasu ayama matamdadi nupi di ikai khumnagadabani haiduna makhoigi aranba bunam sillaga nupa khaktada aranba tahanduna makhoibo laikai tanthokpa phuba chaiba tawba kaya su thokli masida natana nupi nupa gi makhal kaya gi crime su lepat laitana thoklakli marak asida nupi kharanam amuk fi komna selaga social media da viral chatnaba kanna hotnaba leptri Asigumba kaya asi makata na chatharaklabadi nat culture fijet chakseta malemgi leibak singde ikai khumnariba iramdam asi miyamna tumit kangum urakpasu yai hairi afawa nupi sing masing yamna puthokpa ngamnabagi damak loop asina chahi khudingi linthoi ngambi kanglai chanura award piduna lakli masigi onatainabada nupi kharana social media da video upload tawduna viral chatnaba honaraglibasi laibak thibani hairaduna loop asina haininglibadi fijet figai setuna viral chatnaba honabagi mahuta afawa mama afawa iche ichal oiduna viral chatnaba hotnabiyo hairaduna laibaki luraba tanja asida athauba singkaya bo soida ngamdanaba thaunibagi mahuta reel video namduna leithokpa asi athauba sing adubu sitribra hangladuna kanglaipaki luraba tanja kaya da iche ichal kaya gi mitlogi pirang taithoknabagi damak athauba kaya ama leiri haibasisu kaudaba fai hairakle ngasi haiba numit asidagi iche ichal sing afawa maikaida viral chatnaba hotnabaga loinana iramdam asi chawkhatnaba hotnaminaresi haina makha tarakle lamdam asigi athauba thaubi kayana iramdam asigi fajakhraba natki fizol kaya asi yokhatnaba hotnarabasu makhoi kharana aranba maikaida pokhinaba hotnaribasi wakhal taminaba mathau tare malemda khwaidagi nupi sing ikai khumnaba laibak ama hairabadi iramdam Manipur asini lamdam asigi nupi singna laukhiba thodang kayada atopa miyam kinaribani Masida natana lamdam sida thokiba chak tangbagi thodokta nupi singna laukhiba thodang kaya ado ngasisu miyamna ningsingnaribani hairaduna asigumba kaya bu tungoinaramlaga nupi kharana achumba chatpa thamoi sengba iramdamgi nat culture ngakna chachariba nupi kharabu mangthoknaba hotnaribasi khudakta lepkadabani loop asina mamangdagi hanjin hairibasida taraktrabadi loop asina makhoigi mathakta wakhalon manabagi punsinduna midyang changlagani haina KMWO gi General Secretary Shahawajitna thadorokpa cherol asida khangalakli